ꯑꯍꯥꯟꯕꯃꯛꯇꯗ pukeilangei ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯈꯪꯍꯧꯕ ꯅꯠꯇꯦ, ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯄꯨꯟꯅ ꯖꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯈꯟꯊꯔꯨꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯏꯁꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯅ ꯈꯟꯖꯔꯦ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯗꯤ ꯇꯤꯡꯀꯜ ꯄꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯜꯂꯛꯇꯦ꯫ ꯃꯤꯌꯥꯝꯅꯗꯤ ꯏꯁꯥ ꯊꯥꯒꯠꯂꯦ ꯍꯥꯏꯅ ꯈꯟꯒꯗ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯁꯦꯡꯕꯅꯤꯀꯣ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯄꯥꯛ ꯊꯣꯛꯇꯦ꯫ ꯏꯃꯥꯟꯅꯕꯤ ꯌꯥꯝꯅ ꯄꯨꯜꯂꯛꯄꯁꯨ ꯑꯣꯏꯗꯦ ꯑꯩꯗꯤ꯫ ꯃꯇꯝ ꯐꯠꯇꯦ, ꯏꯔꯥꯡ ꯇꯧꯔꯛꯀꯅꯤ ꯄꯥꯈꯠꯇꯨꯅ ꯃꯃꯥ ꯕꯣꯕꯣꯛꯅ ꯀꯨꯞꯅ ꯑꯩꯕꯨ ꯁꯦꯟꯅꯩ꯫ ꯕꯕꯥꯗꯤ ꯃꯄꯥꯟꯂꯣꯝꯗ ꯑꯥꯔꯃꯤ ꯑꯣꯏꯔꯒ ꯂꯩꯕꯅ ꯄꯥꯛ ꯂꯥꯛꯇꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯏ꯫ ꯑꯩ ꯎꯆꯤꯟꯅꯥꯆꯤꯟꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯈꯤꯕꯗꯣ꯫ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕ ꯌꯥꯗꯕꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯗ ꯀꯟꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯐꯣꯟ ꯑꯃ ꯂꯩꯍꯜꯂꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯔꯛꯄꯅ ꯊꯥ 2 ꯃꯄꯨꯡ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯦ ꯇꯁꯦꯡꯅ ꯐꯣꯟꯗꯣ ꯁꯨꯝ ꯄꯥꯏꯔꯛꯂꯕꯅꯤꯅ ꯐꯣꯟꯗ ꯁꯨꯝ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯄꯥꯏꯊꯣꯛꯇꯅ ꯄꯥꯏꯔꯨꯕꯒꯤ꯫ ꯃꯃꯥ ꯕꯕꯥꯗꯤ ꯑꯩꯁꯦ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯔꯤꯕꯅꯤ, ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ, ꯑꯗꯨꯃꯛ ꯌꯦꯡꯈꯤ꯫ ꯃꯃꯥ ꯕꯣꯕꯣꯛꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯑꯗꯨꯃꯛ ꯊꯥꯖꯩ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛꯀꯤ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯑꯍꯥꯟꯕ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯑꯣꯏꯕꯅ ꯅꯨꯄꯥꯁꯤꯡꯅ ꯇꯦꯛꯁ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯨ ꯇꯦꯛꯁ ꯑꯗꯨꯃꯛ ꯍꯜꯂꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ, ꯏꯆꯝ ꯆꯝꯅ ꯇꯦꯛꯁ ꯑꯗꯨꯃꯛ ꯊꯥꯅꯩ꯫ ꯃꯈꯣꯏꯅ ꯀꯥꯔꯟ ꯉꯥꯡꯂꯛꯂꯕꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯊꯗꯅ ꯇꯦꯛꯁꯇꯣ ꯑꯗꯨꯝ ꯍꯜꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯇꯤꯡꯀꯜ ꯄꯥꯕꯁꯦ ꯍꯩꯅꯔꯛꯄꯅ ꯑꯗꯨꯃꯛ ꯄꯥꯗꯨꯅ ꯂꯩꯔꯦ꯫ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯗꯣ ꯈꯔ ꯐꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩ ꯕꯖꯥꯔꯗꯒꯤ ꯅꯣꯕꯦꯜ ꯑꯃ ꯂꯩꯔꯒ ꯄꯣꯔꯛꯑꯦ꯫ ꯅꯣꯕꯦꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ, ꯑꯏꯕꯤꯅ ꯍꯥꯞꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯃꯃꯤꯡꯗꯤ ꯍꯥꯞꯆꯗ꯭ꯔꯦ꯫ ꯑꯩ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯅꯣꯕꯦꯜ ꯑꯗꯨ ꯄꯥꯈꯤ꯫ ꯅꯣꯕꯦꯜꯗꯨ ꯄꯥꯔꯨꯕꯗꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ, ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯏꯊꯟꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯊꯩ꯫ ꯏꯟꯗ꯭ꯔꯤꯒꯤ ꯏꯈꯧ ꯂꯥꯡꯕ ꯀꯌꯥ ꯐꯥꯎꯔꯛꯈꯤ꯫ ꯅꯨꯄꯥ ꯀꯌꯥꯅ ꯑꯩꯅ ꯁꯦꯠ ꯆꯥꯕ ꯀꯌꯥꯗ ꯍꯥꯏꯔꯛꯈꯤꯕ, ꯉꯥꯡꯂꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯩ ꯈꯪꯂꯛꯂꯦ꯫ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯩꯅ ꯗ꯭ꯔꯦꯁ ꯑꯀꯧꯕꯤ ꯑꯀꯣꯠꯄꯤ ꯀꯌꯥ ꯁꯦꯠꯂꯒ ꯊꯥꯒꯠꯄꯗ ꯐꯖꯩ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯛꯂꯦ꯫ ꯃꯇꯝ ꯈꯔ ꯑꯩ ꯐꯦꯁꯕꯨꯛꯇ ꯔꯤꯜꯁ ꯅꯝꯕ, ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯩ ꯂꯦꯞꯄꯦ꯫ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯔꯤꯜꯁ ꯐꯣꯇꯣ ꯀꯌꯥꯗ ꯔꯤꯌꯦꯛ ꯇꯧꯔꯛꯄ ꯅꯨꯄꯥ ꯑꯃꯅ "ꯀꯩꯗꯧꯔꯒꯦ ꯊꯥꯒꯠꯂꯛꯇ꯭ꯔꯗꯤ, ꯅꯪꯒꯤ ꯔꯤꯜꯁ ꯌꯦꯡꯂꯒ ꯇꯨꯝꯃꯤꯅꯦ" ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯊꯥꯖꯤꯜꯂꯛꯏꯕ ꯃꯦꯁꯦꯖ꯫ ꯑꯩ ꯇꯁꯦꯡꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯩꯅꯁꯨ 12ꯀꯤ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯅ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒ ꯑꯩꯒ ꯐꯦꯁꯕꯨꯛ ꯄꯥꯏꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯍꯥꯏꯅꯔꯒ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩꯁꯨ ꯃꯥꯒ ꯂꯣꯏꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯗꯅ ꯏꯊꯟꯇ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯑꯩꯁꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯤꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯗꯤ ꯀꯩꯁꯨ ꯉꯝꯗꯦ꯫ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯤ ꯁꯨꯝ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯋꯥꯍꯩ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯃꯥꯅ ꯑꯩꯁꯦ ꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯥꯒ ꯑꯩꯒ ꯎꯅꯩ꯫
ꯃꯥꯅ ꯑꯩꯉꯣꯟꯗ, "ꯊꯥꯖ, ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯪꯒ ꯊꯦꯡꯅꯍꯜꯂꯤꯕ ꯏꯁꯣꯔ ꯃꯥꯕꯨꯁꯨ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯂꯤꯕꯅꯤ꯫ ꯅꯪꯒ ꯊꯦꯡꯅꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯜꯂꯦ꯫ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯊꯥꯖ." ꯑꯩꯅ ꯈꯨꯝꯈꯤ, "ꯗꯗꯥ, ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯪꯒ ꯊꯦꯡꯅꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯦ꯫ ꯅꯪꯅ ꯂꯃꯈꯥꯡꯗ ꯑꯍꯦꯟꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯎꯔꯒ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯒꯅꯤ꯫ ꯃꯥꯁꯨ ꯑꯩꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ, ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯂꯒ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯌꯨꯝꯗ ꯊꯤꯜꯂꯛꯑꯦ ꯑꯩꯕꯨ꯫ ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯗ ꯌꯥꯝꯅ ꯇꯦꯟꯁꯤꯟꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩ ꯇꯁꯦꯡꯅ ꯉꯛꯑꯦ꯫ ꯑꯍꯥꯟꯕ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯔꯤꯖꯣꯔꯠ ꯑꯃꯗ ꯀꯥ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯏꯟꯖꯣꯏ ꯇꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯈꯤ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯏꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯗꯨꯅ ꯏꯁꯥ ꯁꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯩꯁꯨ ꯌꯥꯗꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯎꯠꯂꯕꯁꯨ ꯃꯥꯒꯤ ꯃꯇꯧ ꯀꯌꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯕꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯈꯨꯠ ꯆꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯆꯤꯡꯅꯕ ꯂꯩꯕꯅꯅꯣ ꯈꯪꯗꯦ, ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕꯒꯨꯝ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯄꯅꯤꯅ ꯃꯉꯣꯟꯗ ꯅꯛꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯅꯣꯡꯃ ꯑꯃꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ, "ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯅꯔꯝ ꯆꯠꯇꯣ ꯑꯗꯨꯛ ꯌꯥꯝ ꯂꯨꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯞꯊꯣꯛꯂꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯖꯗ꯭ꯔꯣ? ꯅꯔꯝ ꯆꯠꯇꯣ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯈꯣ ꯏꯕꯦꯝꯃ." ꯍꯥꯏꯔꯒ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯕꯒꯤ ꯇꯟꯖꯥ ꯄꯤꯗꯅ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯊꯝꯈꯤ꯫ ꯑꯩ ꯌꯥꯝꯅ ꯀꯞꯂꯤ꯫ ꯑꯩꯅ ꯇꯦꯛꯁ ꯑꯣꯏꯅ, "ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯃꯔꯝꯗꯨꯃꯗꯤ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ." ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛ ꯂꯥꯁꯇ ꯄꯥꯏꯈꯠꯂꯤ꯫ ꯑꯩꯅ, "ꯗꯥ ꯖꯦꯝꯁ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯑꯩꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ? ꯁꯣꯏꯔꯁꯨ ꯅꯪꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯁꯤꯅꯤ ꯍꯥꯏꯗꯅ?" ꯑꯩꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯠꯂꯒ ꯃꯥꯅ, "ꯌꯥꯔꯦ ꯏꯕꯦꯝꯃ, ꯌꯥꯔꯦ ꯍꯥꯏꯉꯩꯁꯤꯗ ꯇꯣꯛꯍꯧꯔꯣ꯫ ꯅꯍꯥꯟꯇ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯒ ꯋꯥꯔꯤ ꯆꯤꯛꯊꯅꯍꯧꯔꯤꯗꯣ? ꯀꯣꯏꯅꯖꯔꯣ, ꯌꯥꯔꯦ, ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯔꯣꯏ꯫ ꯄꯥꯝꯗ꯭ꯔꯦ ꯅꯪꯅ ꯄꯥꯝꯕ ꯃꯥꯏꯀꯩꯗ ꯑꯩꯅ ꯀꯩꯁꯨ ꯌꯦꯠꯂꯣꯏꯌꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯈꯣ." ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ, "ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯗꯣ? ꯏꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯒꯤ ꯃꯇꯦꯛ ꯑꯃ ꯒꯥꯔꯤ ꯃꯆꯥꯗ ꯊꯤꯟꯗꯣꯔꯛꯄꯅꯤ꯫ ꯀꯔꯤꯁꯨ ꯅꯪꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯗꯅ ꯈꯜꯂꯒ ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯩꯅꯣ ꯗꯥ ꯖꯦꯝꯁ?" "ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯂꯅꯨ꯫ ꯑꯩ ꯅꯪꯒ ꯀꯩꯁꯨ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯖꯔꯣꯀꯣ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ." ꯑꯩꯅ ꯀꯞꯇꯨꯅ, "ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯗꯣ? ꯀꯩꯅꯣꯕ ꯗꯥ ꯖꯦꯝꯁ ꯅꯪꯅ ꯈꯜꯂꯤꯗꯣ?" ꯍꯥꯏꯔꯒ ꯑꯩ ꯑꯣꯛ ꯈꯣꯡꯅ ꯀꯞꯊꯣꯛꯏ꯫ ꯑꯩꯅ ꯋꯥ ꯉꯥꯡꯗ ꯀꯞꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯗꯥ ꯖꯦꯝꯁꯅ ꯊꯠꯇꯨꯅ, "ꯇꯥꯅꯤꯡꯗꯦ꯫ ꯅꯨꯄꯤ ꯅꯣꯏꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯌꯥꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ꯫ ꯑꯗꯨꯒꯅꯦ, ꯐꯣꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯣ, ꯈꯪꯉꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯃꯥꯅ ꯀꯛꯊꯠꯈꯤ꯫ ꯀꯞꯆꯕ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯕꯗꯗꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ, ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ, ꯌꯥꯝꯅ ꯉꯜꯂꯤ꯫ ꯑꯩꯅ ꯐꯣꯟ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯐꯣꯟꯗꯣ
ꯑꯣꯐ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯐꯣꯟꯗꯣ ꯇꯧꯁꯤꯟꯕꯅꯤ, ꯄꯥꯏꯈꯠꯂꯛꯂꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯗꯤꯁꯇꯔꯕ ꯑꯁꯨꯛ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯏꯁꯤ ꯅꯪ ꯏꯀꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯪ ꯁꯨꯛꯍꯩ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯨ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯥꯔꯔꯣꯏ ꯈꯪꯉꯗꯅ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯅꯪꯕꯨ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡ ꯁꯣꯛꯈꯤꯕꯒꯤ ꯑꯩ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ꯫ ꯖꯦꯝꯁꯅ, ꯃꯇꯝꯗꯨꯗ ꯇꯧꯈꯤꯕꯗꯨꯗꯤ ꯅꯪ ꯑꯩ ꯌꯥꯅꯔꯒ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤꯅ, ꯅꯪꯕꯨ ꯑꯩꯅ ꯅꯝꯐꯨꯗ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯁꯤꯗ ꯅꯪꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯪꯅꯁꯨ ꯀꯌꯥꯔꯛ ꯑꯩꯉꯣꯟꯗ ꯍꯧꯈꯤꯕꯅꯤ꯫ ꯃꯈꯥ ꯁꯝꯊꯅꯕ ꯄꯥꯝꯂꯒꯗꯤ ꯅꯪꯒꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯗ, ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯂꯒ ꯇꯣꯛꯀꯅꯤ ꯍꯥꯏꯔꯤꯕ꯫ ꯅꯪꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯔ ꯁꯦꯠꯂꯒ ꯔꯤꯜꯁ ꯚꯤꯗꯤꯑꯣ ꯈꯔ ꯐꯣꯇꯣ ꯈꯔ ꯆꯤꯡꯕ ꯅꯝꯂꯒ ꯐꯦꯁꯕꯨꯛꯇ ꯋꯥꯏ ꯆꯥꯏꯔꯤꯕ ꯅꯪ ꯀꯌꯥꯝ ꯑꯣꯛꯄ ꯅꯨꯄꯤꯅꯣ? ꯅꯪ ꯀꯌꯥꯝ ꯑꯣꯛꯄꯅꯣꯕ? ꯑꯩꯅ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯨꯁ ꯇꯧꯔꯝꯒꯅꯤ꯫ ꯌꯥꯔꯦ, ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯨ ꯑꯅꯤꯔꯛ ꯊꯝꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯕꯅꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯤꯔꯕꯅꯣ? ꯑꯩꯕꯨ ꯃꯥꯅ ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯑꯩꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯔꯤꯜꯁꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯅꯝꯈꯤꯕꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯁꯤꯡꯗꯨꯅꯔꯥ? ꯑꯩ ꯍꯧꯖꯤꯛꯇ ꯈꯟꯐꯝ ꯈꯪꯗ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯒꯗꯧꯔꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯅꯤꯡꯉꯤꯕ, ꯋꯥꯔꯤ ꯁꯥꯅꯤꯡꯉꯤꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯦꯝꯖꯗꯕꯤ ꯑꯃꯒꯨꯝ ꯍꯩꯅꯗꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯑꯋꯥꯕ ꯆꯩꯅꯥ kaya ꯑꯁꯤ ꯀꯨꯞꯁꯤꯜꯂꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯑꯋꯥꯕ ꯆꯩꯅꯥ kaya ꯑꯁꯤ ꯈꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯈꯪꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯅ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯍꯜꯂꯦ ꯑꯩꯕꯨ꯫ ꯇꯞꯅ ꯇꯞꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯑꯁꯨꯝ ꯇꯧꯔꯛꯂꯦ꯫ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤ꯫ ꯄꯦꯟꯊꯣꯛꯇꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯣꯏꯔꯕꯅꯣ ꯉꯁꯤꯁꯨ ꯏꯊꯟꯇ ꯍꯪꯖꯔꯤ꯫ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯕꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯝꯂꯦ꯫ ꯃꯁꯤ ꯑꯩꯒꯤ ꯑꯊꯤꯟꯕ, ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜꯁꯤꯅꯅꯤ ꯍꯥꯏꯕ ꯑꯩ ꯏꯊꯟꯇ ꯈꯟꯊꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯆꯤꯜꯍꯟꯗꯨꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯇꯦꯜꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯌꯧꯔꯛꯄꯗ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯩ ꯏꯊꯟꯇ ꯁꯤꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯀꯌꯥ ꯌꯥꯎꯔꯛꯏ꯫ ꯏꯐꯝꯗꯒꯤ ꯂꯥꯞꯅꯤꯡꯅ ꯂꯥꯞꯈ꯭ꯔꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯔꯣꯏ꯫ ꯃꯇꯝꯗꯣ ꯑꯩ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯏꯊꯟꯇ ꯌꯥꯝꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯈꯤ ꯃꯇꯝꯗꯣ꯫ ꯏꯕꯥꯅꯤ ꯃꯔꯤ ꯐꯠꯂꯛꯇꯕꯁꯦ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄꯗꯅꯤ꯫ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯕ, ꯍꯩꯅꯤꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗꯦ ꯃꯇꯝꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯈꯤ꯫ ꯑꯩꯒꯤ ꯍꯣꯡꯂꯛꯄ ꯏꯇꯧꯗ ꯃꯃꯥ ꯕꯨꯕꯣꯛꯅꯁꯨ ꯇꯠꯇꯅ ꯍꯪꯈꯤ꯫ ꯑꯩ ꯆꯤꯟ ꯊꯤꯗꯨꯅ ꯀꯣꯛ ꯆꯤꯛꯄꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯈꯤ꯫ ꯃꯥꯅ ꯊꯤꯅ ꯉꯥꯡꯂꯛꯂꯕꯁꯨ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯈꯤꯒꯦ ꯈꯟꯗꯨꯅ ꯀꯣꯜ ꯇꯧꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯑꯗꯨꯃꯛ ꯆꯠꯈꯤꯗ꯭ꯔꯦ꯫ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯎ ꯑꯩꯒꯤ ꯏꯇꯧꯗ ꯇꯤꯟꯅꯅꯤꯡꯗꯕ ꯄꯣꯛꯂꯛꯑꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯗ ꯅꯛꯁꯤꯟꯕ ꯉꯝꯗꯦ꯫
ꯑꯩꯒꯤ ꯋꯥꯈꯜꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯤꯊꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯃꯇꯝꯗꯣ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯇꯥꯅ ꯆꯦ ꯀꯣꯂꯝꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯉꯧꯕ ꯆꯦꯃꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯂꯤꯊꯣꯛꯈ꯭ꯔꯕꯅꯤ ꯇꯝꯊꯣꯛꯈ꯭ꯔꯕꯅꯤ ꯈꯟꯗꯅ ꯏꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯌꯥꯡꯊꯣꯛꯄꯒꯨꯝ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯈꯟꯊꯕ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯏꯁꯥꯗꯃꯛ ꯃꯥꯡꯖꯩ ꯍꯥꯏꯕꯁꯦ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ, ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯈꯪꯖꯤꯜꯂꯨ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯀ꯭ꯂꯥꯁ 6-7ꯗꯒꯤ ꯍꯧꯔꯦ ꯑꯗꯨꯃꯛ ꯐꯣꯟ ꯂꯣꯏꯅ ꯄꯥꯏꯔꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯉꯤꯕ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯈꯜꯗ ꯆꯨꯁꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯁꯨ ꯈꯪꯕꯒꯤ ꯃꯃꯤꯁꯦ ꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯋꯥꯈꯜ ꯐꯥꯖꯤꯟꯕꯤꯕ, ꯀꯨꯞꯅ ꯁꯦꯟꯅꯕꯤꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯗꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯝꯗꯧꯏ, ꯀꯃꯥꯏ ꯇꯧꯕꯅꯣ ꯐꯖꯅ ꯃꯨꯟꯅ ꯈꯪꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅꯧ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯉꯩ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ ꯍꯥꯏꯗꯅ, ꯌꯥꯅꯔꯕꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯍꯛꯆꯥꯡꯗꯨꯕꯨ ꯃꯃꯜ ꯌꯥꯎꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯀꯅꯨ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯃꯃꯜ ꯂꯩꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯌꯨ꯫ ꯃꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯄꯤꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯈꯪꯅꯔꯤꯉꯩ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯕꯁꯦ ꯄꯤꯅꯤꯡꯏ꯫ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯀꯅꯥꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ꯫